Mayam Kurumzari Impact News ki Manung na Mayam Talam Noksari Manipur si Tongan ba ang pathodoa thok kaya mathok mathakta sports da art and culture da tuga tongan hiram sing da India gi oina maling gi oina ranking wang ga dum lai sports su India gi sports ki adugum ba thabak thorom sing da su Manipur na so ba thodang loba ga loina na atopa phattaba hiram da su Manipur si rank wang na dum lakpa adu film da lai roina magnitude of substance use in India hyper Social Justice and Empowerment Ministry of Social Justice and Empowerment phong report amagi matungina Manipur si nisa haibtare sustain users heroin drug you ganja ato nisa sing sabada rank si yamna wanga leiba maroina 2011 gi census report matungina mioi Manipur da mioi lak kunthai yodaba sidaida akogi mioi lak taruk makhai hena use thai haidi 22.4% aduga India gi oina 8 rank ta leiba haidisi India gi population gi sada ama yodaba Manipuri missing ni missing si yamjidraga su ranking da yang wang leiba aduga ganja thakpada sidaida rank 10 subda leiba 2.8% mi lising marfu mari muk haitare ganja thakpada aduga heroin natra opium drugs haitare masina 4% aduga rank na 5 rank ta lei mi lak amang lising kun hena use tauba hariba nisha sita aduga sleeping pills kumba aduga daisipang kumba pharmaceutical drugs sigumba sinabda 1.43% oraga mi lising ni puhumdoi kumba mana sigumba nisa sing sinaduna India gi oina ahum suba rank ta lei habi report phonge aduga koi dendrite nail polish natraga koi ing remover kumba sinaba sitana mi lising kun musinraga India gi oina 8 rank ta lei habi report se andak phongiba Ministry of Social Justice and Empowerment reports government of India reports te yaure adumapu masi sumaina laiba Manipur ki situation yamjitra missing yamjitra ba phibam sida suk wang na wana lai sigi phibam si kari degi orakpano ngangningai oibra Manipur da tuan tuan thowa thok mayam thoe thowa thok sing marakta koi harau ko me mayam am si yauri Manipur da aduga maram kharana border area nakpa asigumba phibam khara su laiba sina ngangningai oibra have report ni loirena hari pa hiram sida kharana da lekin biri ba ges sing hanang ta ge hek thangana lekin biri ba se Dr. Jayanta Kumar Padma Shri ni aduga Director State Level Coordinating Agency Drugs Rehab Center in Manipur ni amda Dr. Jayanta Kumar Talam Noksari maya lekin biri ba Dr. Lenin former head Department of Psychiatry RIMS amadi President Indian Medical Association Manipur branch Dr. Lenin Talam Noksari aduga om sub ges wina lekin biri ba Professor Sunet Maisnam Department of Economics Manipur University Jasinam Talam Noksari ai ahan se jasine la sege duk tawbada bu question si sap mana question da ges ahum ta dum thamjage hai tare tenta tetaga thabiyo madadi hari basini hari bas maina sports ta kaida mayam ranking wang bagi da mangte dum harau ni hai tare du bus maina ni sa sa bada ranking yam na wang wan la pasi aphabi khudam di oram do mante adu Manipur gi situation lai ba condition khara sina masiki thabak si ora pra hai ba hom dani kramai thambi ding ya han question jo koisi matam dudadi koina yam kana ne negip si drug addiction ai tara ko drug addiction ki maram dana khena ko gi issue yi matam sida matam mai di singaling the best to ba koi survey hadi covid ki matung aduga ngasai gi ko ziki ko irang ne sigi marak sida to ba ngasi ngarang gi survey gi report natte mamang gi matam dadi ko gi guli harga guli chaba adigi saida hena ko gi concern ramba adigi mari leina da ICIB ads laidano ko saida yamni hena ko si ming changami adu issue machine wairame adu ngasi sino mo olaine ko hadi ngasi ngangari basidi ko drug addiction gi wa du da oinbu haina da user gi wa haina dre haudik sino mo drug si ko gi masi puthok pada yam maru reiba se heroin gi mother oriba ko gi poppy gi wa natara ko je population olaka dorabra adigi ko gi second golden triangle olaka dorabra adigi ko na umta taram daba narco terrorism kai bolon ge takalakpa adagi ko gi lamai thabasi henjalaktana chumnagi deforestation nalaktaraba narco deforestation ka bolon ge sinarakpa adu ngasi sinari ba lon sika popular orisiga sigi survey gi matam siga orisigo yam khenai matam de de gi achaba da khare hena aduga ko gi rehabilitation centers sing karikara sing da ming changamba adigi ko counseling piba khopata perambadu hauji kisna properly masi ko gi masi hab am oraktana drug se chumna ga ki ko gi puthokpa yaw ba tare ko masi gi se ko gi hab am orak gi aki bele rak padune ana masai matang se da
hojik malemgi any akhoi magi research ki institutions natragana agency amne any study to drug ki matang se study to mas yana na moi harakatu se Afghanistan sima soidre next Myanmar harakani hek ahum su se Manipur harakani hojik Manipur se ahum su ba hadi Manipur haiba means India haragadi Manipur sida akhoi si achok mafam kalak padu na tawre yam phagani hojiki thambiri bangasi ki topic se yamna mafam matam chana dum ton tawda ka brain khale kari masi introspection makalamane kari no harakanda akoi aina khudam pizage ko akoi ki hidak mana yawa pot chai sing se makan mayam lai re ko surup oina mai khu oina thakpadagina akoi ki oral side ga chewable oiba jarda lairi adagi talab lairi khaini lairi mayam ka pan mayam lai re mayam lai kre masigi huge koi ki keno ma economic keno si chau re riba ko kari ki no bu each and everyone haibia re hojik se consume tok da mi sina tange consume tok mi si masing thi bi wa re ko masina ka mind tok ge bo khoi ki khunai sida asi socially accepted oiba ma jarda chaini ma talab chaini haira kaisu ngak tre ba ban apik pa ngang khar kabok chawba inkhalak padagina mauna hadagina leisabi dagina officer dagina dagi khela inbe dagina mai am sigi common oiba pot ama hayo hardi we can share khaini we can share talab or we can share cigarette or zarda masima di common oire mai am si thak si khenar ga su nang yauri braga lemnare adu masakhang do mi de su dum ni bada dum pire hai ai kaze aduna masina sukimatik yamna common oirak pana maram oiraga masi thoidok tre hai ta aduna yu sisu adui mathanda yu tha yarga aina hanba posting ta bakanda khanare yam kan fu re chaire aran matha bakra tawre ba kai gino nanga dmai mai tawri di haga my relatives lai na yu nani doctor sawiru no yu gi ngak yu khara nisa dun harga adum is an acceptable kano ne offense ne ba adu hojina mu hele ko aduga karigumba thawdo wa tho ama tawkanda yu yawder ri mayam si hannagi bu su yawer ba aduga matik mogi expectations se everywhere it should be sharp haibagi pot ama la e ba ko armain tawdana akoi atopa nesha sing opioid ki production si adu matik angak pa phangna magi sales karo se yamna wang bazat ne ba ko karmai tawga mayam sida sinan ga dage amoi shang thokpa yam thu bu se sigi kano like se akoina 2018 da all India tawbune ada Manipur gi jain tawbune aduna Manipur ga sang moi tawbine tadana Assam jai tawroi tawbune da moi tawbine tawraga tawina Manipur jai tawbune akhoi gi sample size se chawrang na akoina India gi low si yudana 4,73,000 sample size ni the 186 district tawba ada drug na 135 district 72,000 sample size ne ba ada akhoi Manipur gi se isa akhoi yu alcohol method amphetamine nam leba amphetamine ji Manipur le ji 4.86% highest in the country ne say compared to other highest in the country 1% of the bane missing hinamo number of population yam big pa percentage of people taking the 4.86 ne highest in the country ne amphetamine jab si atai lam de amphetamine suma yam kan cha de ba sima number 1 ma adagi number 2 the yu gi se Sisa aku nak kita public confused tu dono ikan hijau ke. Aku nak 22.4% hadi laktare mu youth se. Si addicted oleh media nate, adu mesti clear obio. Hadi si di hata nung amka thakpa user ne ba. They are not addiction. Addiction di only keno percent kata ne ba. Aku ini sida 3.8 kata ne addiction laktare di. Aduh user di avail free ENT OPD consultation and free hearing checkup with 15% concession. Sumi. Data tu. Clear. Hafta amna muthakpa dawar muthakpa me amse. Sigi category di ne 22.4% that means 7 lakh people la ise. Aduh 3.8 out of this 22 lakh 3.8% है. Sidi addicted or na muji laina or na ya thaktar di laina. Kuni wakang kuni. Moi di khana baga lai bijana te adagi moi di yam santi da normal pa kun je ahum ri kising lai bane ba. Aduna you si 22 kano si addiction ki bhat lo ri dem la. It is user abusers. MPP ka bu morning peak party. Mare morning wala aduni. Adu addiction di 3. Similarly heroin la ise. Akoina opiate la ise 14.2% je yam wa mu jane ba. Adu moi je occasional user ga ta yaw ro addiction di only 1.8 ne.